अहानबा मक्तदा यंगबिरिबा अमसुंग ताबिरिबा इचिलिनाव सिंग इचे इचलिमा पाबुंग सिंग मयाम पुनमकपु थमोइदगी नुंगसिबा अमसुंग इकाई खुमनबु उच्चरी मयाम ngasiसे यामना मरुओइबा यामना अथोइबा यामना अंगकपा अमसुंग यामना अकीबा टेस्टिमोनी अमखक आइगी पुंसिदा थोकिबा थौदोक अमखक की वारी मयामदै तमजरके हाइरिबा वाहै असि हाइरिबा थौदोक अदु प्रभु जीसु ख्रिस्ता इपा ईश्वरना अइंगोंदा इचानुपा फोंदोउ हाइदुना हाइबिरकपदगी अइना फोंदोकसगदौरिबनी थाजरबसिंगना प्रभु जीसु ख्रिस्ता बुलोसनजरबसिंगना शेयर तौबिउ हाइरिबा ngasiगी टेस्टिमोनी असि यामना मतिक लेबा अमसुंग अंगकपा अकीबना थलबा टेस्टिमोनी नि हाइदुना मयामदा थमसगे अइना थबक मफमदा बोंगाइगाव हाइरिबा आसामगी मफम अदुदा ONGC की मनुंगदा अइसे सेफ्टी ऑफिसर की पोस्ट थबक तौदुना लेरिंगगी मतमदा अइ अमसुंग अइगी नुपी इचासिंग अखोय पुमनमक प्रभु जीसु ख्रिस्तबु नुमित खुदिंगी अखोयना थागतचै अखोयना प्रभु जीसु ख्रिस्तबु थागतपगी इसै सक्चै अमसुंग प्रभु जीसु ख्रिस्ता मतम चुपदा अखोयना खुरमजै अमसुंग अखोयना जीसु ख्रिस्तगी वाहैसे अयाम मतमदा अफबा वपाउसे मयाम फोंदोकसै अमसुंग अइना फोंदोकसबगी मरमना अइगी इचासिंगनसु कनागुमना हंगकपा मतमदा अइगी इचासिंगनसु जीसु ख्रिस्ता कनानो जीसु ख्रिस्तगी नुंगसिबगी वाहैसे महाकना शिबसे कनागिदमक्तनो अमसुंग महाकना शिब मतमदा अखोयगी पाप लौखी अदुगा महाकना हुमनी सुबदा नुमिता हिंगलिना चिंगबा वाहैसे अइगी चानुपा अमसुंग अइगी चा याइमनसु प्रभु जीसु ख्रिस्तगी वाहैसे अखोयगी रिलेटिव्स ना फोन तौरकपा मतमदा अदुम हाइदोकपनी मयाम अदुगा नोंगमा अखोयगी इने अमा लै इनेगी महाकी हस्बैंड सिना मपुरोइबसिना मामोसिना नोंगमा एंगोंदा फोन तौरे अमसुंग नुमितो अइ लंच टाइम ओइदुना थबक्तगी अइगी रूमदा लागा चाक चाबगी दमक्ता लाकपनी लाकपा मतमसिदा अइगी मामोदुना एंगोंदा फोन तौरे तौरगा महाकना हाइ मदुदी नंगी नसानुपा अहंदो लेब्रा मंगोंदा अमतंग पिउ हाइदुना हाइरे अदुगीदी अइना मोबाइल से पीरबा मतुंगदा हाइरिबा मामोदुना बाइबल ट्रैक येलंबदगिरा कइनो महाकना एंगोंदासु बाइबल लै हाइरगा होली बाइबल की मैथ्यूदगी महाकना ईश्वर की वहाई खरा पाथोरे अदुगी मतुंगदा महाकना अखोई लाउड स्पीकर थाबनी मदुदगी अइगी इचानुपा अमसुंग इचानुपा याइमसे अखोइना वारी सानै सानबा मतमदा हारिबा मामोसिना अखोइगी प्रभु जीसु ख्रिस्त की मतंगदा यामना इकाइबा अदुगा यामना नत्तबा वहाई खरा हाइरखरे मदुदी अखोइगी जीसु क्रॉस ता पांगतिंगा हातखिबा जीसु दुबु काइना हाइरखरे अदुगी अइ हुजिक सरगदा चली अखोई जीसु की मनाक्ता चली काइना हाइरखरे अदुगी यामना हंगोइबा ताबदा हंगोइबा वहाइसे मामोसिना नो नोगा अदि करम कथाइनबगी मवंगदा तौरगा हाइरकपसिदा अइगी चानुपा याइमसिना मयाम हाइबनी मदुदी पुपु नंग अदुमाय हाइनुने पुपु मदु फत्तेने पुपु नंग शी तारेने पुपु अदुमायना nganगनु जीसु ख्रिस्तदा अदुमायना हाइनु हाइदुना हाइबनी मयाम अदुबु मामोदुना दि यादे याददुना हाइ अखोइगी शीकिबा क्रॉस ता पांगतिंगा हातखिबदुबु अखोइना खुरमबा काइना मैम वारी से हाइरकपसिदा अइगी चासिंग अदुना वखंदु खरा नुंगाइतबगी मवंगदा पुपु दुमाय हाइनु फत्ते पुपु नंग शीतारे अदु जीसु ख्रिस्तगी असाउबनिने पुपु अदुमाय nganगनु ने nganगसिंगना हाइ अदुगा ngaiak वारी सानरगा थमग्रे मैम को थमखिबा लोइरगा मैम नुमित नोंगमा निनीगी मतुंगदा अइंगोंदा पाव मा तारे मदुदी हाइरिबा मामोदो इकन कनबा मिनी मैम उबा मतमदा यामना मपांगन कनबा मिनी अदुगा चहीसु याम अंगांगनी हाइरिबा मामोदो सुनाई हाइना मफम अमा लै अदुगा चटखिबदगी बीपी स्टॉक तौरगा महाकसे याददुना सिल्चर मेडिकल द पुरे हाइदुना मसिगी वाहिसे मयाम अयुक नुंथिंदा अइना ताजबा मतमदा खंगहौदना अइगोंदा अहानबा मामोदा दुमाइना मेडिकल द पुरे हाइना ताबगा अइगोंदा ईश्वरना भवन बिरक्पिसे हाइरिबा मामोना नोंगमगी ममांगदा अइगी इचासिंगदा हाइरमबदु मयाम अइ सरगदा चली अइ नखोइ जीसु उनरे इदी याम करेम कथाइनबगी मवंगदको क्रॉस ता पांगतिंगा हाटपीखिबदुबु मीना हाटखिबद लाइदुबु नखोइना खुरमी काइना हाइरकपदो अदुगा अइगी चाना इचानुपा याइमना पुपु दुमाइ हाइनु नंग सीतारे हाइबदो अइगोंदा निंगसंगकपनी मैम निंगसंग लोरगा अइना इनेदा फोन तौरे कमाइ तौरगे हाइबा मतमदा सिल्चर मेडिकल कॉलेजदगी याररोय हाइदुना गवाहाटी द पुरे हाइदुना हाइरकपनेबा मैम सोइ लाउइ मैम अमसुंगसे ताबा मतमदा अइगी चासिंग तौरगा अखोइ खुरुगुदा कुल्लगा ईश्वरदा हाइजै इपा मामोबु कनबियु मा खंगजदबगिनी हाइदुना अमसुंग मैम अइगी वखलदा डायरेक्ट महाकना हाइखिबा अदुगा अंगांगसिंगदा अदुगा मैम यीशु ख्रिस्त थाजबा मतमदा यीशु ख्रिस्त तसेंगना थाजबा ओइबा तारगदी हाइरिबा मिसक्तुगी नुंगदा यीशु ख्रिस्त लोइना दुना लै थवाय सेंगबा
Bible na takpiba Jesu Christa gi maming se Emmanuel haibadi aikhoiga loinaba mapuni haiba aikhoiga angang singduna Jesu Christa bu yam thajaba amasung aikhoinadi aina Jesu Christa gi thawal tawjabagi maramna adumaina ngangakpa matamda aigi thamoida amasung aigi chasingi thamoida phawbagi maramna ishorna ai lei haibado ai ahingbani haibagi mawong amakha utkiba mali mayam adugi matungdagi mayam aikhoina prayer tawi pa ishor mamobu karisu tawhanbiganu haiduna adubu mahak ase Guwahati dagi su amuk kanba ngamdre haiduna mahak ase laga mayumda leirare mayam adugi matungda aina ine da hai ine asmai tawna nongmagi mamangda hairiba mamoduna phone tawraga asmai na Jesu Christa gi matangda hairambani yam karem kathaina hairambani aina haiba adugi di aina hai mamodo yaragadi amtang ikhoiga jahasing amtang wari sanahanbiu khoi angang nina mikhoina khangdaba aduga mikhoigi thamoidasu mikhoigi thajabadasu yam ninghanaba oirakadauba gumba ma phawba yani Jesu Christana haiduna aina wari sanaba yaragadi sanahalu haiduna haibani mayam adubu haiba mamodo mana sor honba matamda adugi matik hauna tai sor honba ngamdre yamna chingaga gara chingaga honbani aduga aina mamo aina phone tawbada ma khumbagi makonse ani smai khumakpani aina mamo angang singna hai akhoina kaisu mamoda nungaitaba leite mamo nangse ishorna kokpirabani haina akhoina khurami mayam adubu mahak kanba ngamkhide mahak khudakta leikidre mayam masigi testimony ase angakpa ingonda ishorna phongdokpibani maramdi mayam aise aina pastor ama phuki habise mayam aina pastor ama phuki haiba pastor do aina nuksidabagi phubani Christian yadabagi phubani church ta changaga madusu compound gi gate kaukhairaga pung 12 da ahingi adubu aina mangonda furaga aigi hakchangda China phaukiba kok ngaukiba mihun chongba chatpa ngamdaba sirani haina khankibagi maramdi haiba pastor dugi nungda thawai asengbado yawramme mayam thawai asengbada siduna phumduna hingatpa mapuda khut thaba taragadi kari oigani mayam adubu Jesu Christa nadi aibu ngasi aigi hakchangda phaurakpa taragasu aibu mahakna khandokpibagi maramda amasung aina ipa aibu ai lankhre ipa ai khangsadabagi tawbani aibu ngakpiu haina pastor gi makhong paina konbadagidi pastor negi damak kapirakpa dagidi ngasi ai Jesu Christa na kanbiduna Jesu Christa gi thawal tawhanbiribani mayam amasung Holy Bible na hai ahan badana hakna ishor gi ningthau leibak amasung mahakki dharma chenba du thiu aduga pot pom namak nangonda hapchin birakani haiba thodok singse mayam engonda Jesu Christa na tatna thokanbi unahanbi mayam maramdi ishorgi angakpase phongdoknabagi damaktani Jesu Christa gi angakpase phongdoknabagi damaktani mayam ngasi taibangpanbada unariba kanagumba Christian ni bu hairagadi heta thithina ngangbiba Christian ni bu hairagadi heta cheibiba heta ngangbiba phubiba church thugaibiba kayama ui adubu karigumba ishorgi aningbada taboiba taragadi ekhogi ishordi kokpiba ngamba mapuni amasung mahak ishorni haibase asisu mahak phongdokningba oiragadi phongdorei amasung ishorgi chai thabase mayam ishorna chai tharakpa taragadi madu kananasu kanba ngamde mase aigi punsida ishorna takpikibani amasung haiba testimony se ichanupa ngasi phongdu haiduna engonda phongdokpire mayam Jesu Christa bu thajabagi mahaki nungda thawai asengmana loinaduna lei haiba thawai asengmaduna nekhoida laklaba matamda nekhoina pangal fangani aduga nekhoina taibangpanbagi mafam punamakta aigi maramda sakhi oigani haibani mayam haiba testimony do angakpa testimony ni mayam ado aina kapkhi ipa kanbiu mamo haiduna kanbiba ngamkhide adubu haiba mamodo ipa ishor mahakpu khangjadana tawbani maramaduna mahakpu lomba naidaba sargada thambiu haibasidi magi hakchangna siba taragasu haiduna prayer tawkhibani mayam ishorna nungsibibagi maramna sargada sudna thambiba oisanu hainasu aigi thamoida khanjei mayam ngasi aina aigi testimony se ipana phongdok hanbibagi maramdi Jesu Christa mahak nungsibagi mapuni mahak kanbibagi mapuni adubu Jesu Christa gi macha singda tasengna Jesu Christa thajaba amada kogi thithina ngangbiba otpi neibiba adu phubiba natragasu karem kathai nebibase ishorna aigi chamabu khudi thigada boiba taragadi haiba adugum tawrakpa misak ado adugum kihelakpa ngangbirakpa cheibirakpa phubirakpa Christian gi mayokta leiba Jesu Christa thajei haiduna otpi neibiba singdo adugi mathakta ishorna chei thabirakpa taragadi yam tamthiba duni haibase ishorna phongdokpibani mayam kanbibagi mapuni mahak kanbiba pami mahak nungsibata haibiba mapuni adubu mahakki macha Jesu Christa na thajaraba singse ichanupa haina kawi mayam ichanupi haina kawi johanda nangna karigumba Jesu bu thajaba taragadi taibang malem lai shembi mapudo adugan hakna napa oina kaujaba fangi haina hai
mahakna Thajaba singbo machanupa oina khanbi adomgi ichanupana adomgi ichanupada mina khanaba hoba adomgi ichanupada mina phubirakpa taragadi ai leise khangdra haidun ulakpagum nungsiba pamba taragus mahakna magi machanupa yam nungsijaba mahakna loina biba macha amada khut tharakpa taragadi karem kathaina biba taragadi ipa mahaki pakhum lai haiba pakhum du lakpa matamdadi mahakna shiduna phumduna hingatpagi mapu oibagi maramna kanana su mayokna bangamde maramaduna ishorna masigi tabiriba chilnau chechel sing ikoida ishorna sizina bibo isanu ishorna sokpi bo isanu mayam aduga ishorgi nungsiba ishorgi matik se ikoina khangbo isanu mayam maramdi Jesu Christa mahak ekhoi da makta shiba ngami phumba ngami amasung humni suba namita hingat kibani thagachari mayam masigi testimony se aingon da phungdok chaning bagi apam se masi phaujarak pani mayam maram aduna aina phungdok sabani yam nangak pa testimony ama aingon da ishorna una hanbi ki mayam ikan kalamba ma sini haina kaidongoi da khalu da ma Prabhu Jesu Christa da karem kathai naram bagi maramna icha singna mamo nang sit popu nang sitare ne haibaga PP stock tawraga mayam laikide Jesu Christa na takriba punamakta phongdok piri madudi ishor na taibangpanbage yam nungsi adubu Jesu Christa mahak amuk lengbirakkadoba mapuni mahak ahingba living God ni haibase mahak na takpi ahingba ishor da khut thabase ahingba ishor gi macha da khut thabase Jesu Christa na mangon da khut thaba dumna khali Paul hairiba apostle Paul haibase mayam holy bible da adomna yengbi adom tabiram gani kariguma thajaba sing yaubiragasu ko hairiba Paul duna Damascus lambida amasung Paul sina Jesu Christa Thajaba singbo ningthoga manaraga phugaiba nakhaiba hatokpa Christian singi mangalage sini adubu Damascus lambida makna Christian singbo hatoknaba lakpa matamda sangol tongaga Prabhu Jesu Christa na mangalga loina tholakpa matamda ma se sangol dagi tai aduga mana hai mamiche mamjan kiba mangalga loina na numitagi hele langba mangalga loina tholaga Jesu Christa na haibi ki madudi tingkhangda nakhong na kauriba na hak ado awabanida nangna karigi aibu ot nairibano hai Paul duna ot nairido Jesu Christa da natte magi sebok singdani mabu Thajaba singdani adubu Jesu na hai aigi sebok ta karigi ot nairibano hai de aibu karigi ot nairibano hai chinau sing cheichel sing maramdi Jesu Thajaba misak ado Jesu Christa na ichanupi haina kaubi amasung Thajaba singi nungda Thajaba singa loinana Prabhu Jesu Christa le aduga aina phukiba pastor do magi nungda su thawai singba leibirambagi maramna aingonda chaina fauki adubu ishorna ibu kanbiki ima puknungda leingedagi khandokpi bagi maramna haiduna ai phongdoksage chilnau sing Thajaba haibase Christian gi wani yamna pangal kali dharma punamak aidi yam respect tawi dharma punamak ki wahai athoibani dharma punamak ki wahai induna ngaktuna chatpak namgadawani haibase thagachari haijaraga Prabhu Jesu Christa bu thagachei mayam Prabhu Jesu Christa mahak ahingba ishore bagi maramna mahakna uthokpa ngamdaba khanghanba ngamdaba amatta yaude magi machanupana wabada machanupina wabada leiba ngamde maramdi mahakse aikhoiga matam chuppada loinaba aduga aikhoina naba waba kappa maram punamakta aikhoibu mateng pangbiriba wahangi pakhum pibiriba aikhoiga loinabiba mapuni haibase mayamna thamjage aduga Jesu Christa mahaki achumbado mayamna khangbo resanu thagachari mayam matang asida lusinjarage ngasigi testimony asi Jesu Christa na ingonda phungdok ningbagi phungdu haiduna ingonda khangan birakpadagi aina semjabani thagachari mayam takraba singbu ishorna sokpi boisanu Jesu Christa punamakki laishembiba punamak pukan bi boisanu punamak pu sokpi boisanu aduga mayam taibangpanbage loiraga thawaiga changa khainaraga sarga heaven haina hainaribase haiba mafamsida Prabhu Jesu Christa na pubi boisanu Prabhu Jesu Christa na Bible da haibi bamalai lambi do hingba do lambi achumba do hingba do aini aigi mapala natana mi kanana su ipagi mafam da thungbi haiduna haibi haiba Jesu Christa mahak Thajaba option jaba mahak aduna lomba nai do sarga da fangi haiba Jesu Christa mahak Kanbibagi mapuni adu magi macha sing da otpi nei bi pataragadi mahak na wa ngangakpa mahak na chei tharakpa taragadi ishor gi chei da makon thukti haiba haiba ishor gi chei ishorna khangba ngamkhidabo ba taragadi magi machana khangba ngamdabado ishorna khangba ngamdaba magi machana pendabado ishorna pende mas thagachari mas thamjaraga Prabhu Jesu Christa bu thagacharaga matang asta lusinjarage long live Manipur lamda Manipur da Prabhu Jesu Christa gi thojandagi ingthaba lamdam ohengi boisanu thajaraba sing Prabhu Jesu Christa bu mikup khudingi thagatpiu mahak adom bu thadokpide adom yam nungsiba mapuni adom na mahak pu udabagi maramnani thajaduna thagachaduna yengbiu adongi manglanda taibangda thokpirakpa ngamba mapuni Praise the Lord. God bless you all.